ꯉꯁꯤꯁꯦ ꯑꯀꯥꯁ ꯋꯤꯗ꯭ꯔꯣꯝ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯕ ꯃꯦꯖꯤꯛꯁꯤꯌꯟꯗꯨꯅꯦ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯦꯀꯣ ꯑꯩꯅ ꯃꯥꯒꯤ ꯃꯦꯖꯤꯛꯁꯦ ꯑꯩꯅ ꯌꯦꯡꯅꯤꯡꯃꯟꯗꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯑꯩꯒꯤ ꯃꯇꯝꯗ ꯇꯧꯔ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯅ ꯀꯧꯕꯅꯦ ꯑꯩ ꯏꯅꯥꯎꯁꯦ ꯑꯗꯨꯃꯥꯏ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯁꯨ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯏꯕꯥꯅꯤꯁꯨ ꯃꯦꯖꯤꯛ ꯇꯧꯗꯣꯏꯅꯤ ꯑꯩ ꯌꯨꯝꯗꯅꯦ ꯇꯧꯃꯤꯟꯅꯩꯁꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯊꯤꯅ ꯄꯣꯁ ꯇꯥꯏ ꯃꯥꯒꯤ ꯃꯦꯖꯤꯛ ꯃꯌꯥꯝꯁꯦ ꯑꯩ ꯂꯥꯏꯐꯇꯤ ꯌꯦꯡꯗ꯭ꯔꯤ ꯑꯁꯦꯡꯕꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯣ ꯃꯥꯒꯤ ꯑꯗꯣ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯀꯥꯟꯗꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯀꯥꯟꯗ ꯑꯃꯅꯤꯕꯨꯗꯤ ꯇꯧꯔꯦ ꯁꯤꯗ ꯀꯥꯔꯠꯀꯤ ꯁꯨꯝ ꯍꯥꯏꯗꯤ ꯗꯥꯁꯨꯅꯤꯗꯣ ꯍꯥꯟꯅ ꯃꯦꯖꯤꯛꯇꯣ ꯀꯥꯔꯠ ꯁꯥꯟꯅꯕ ꯍꯩꯕ ꯈꯣꯠꯄ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯃꯤꯡ ꯑꯞꯀꯤ ꯇꯥꯏꯞ ꯇꯧꯔꯒ ꯃꯦꯖꯤꯛ ꯑꯃꯅꯤꯗꯤ ꯎꯔꯦꯀꯣ ꯑꯗꯨꯒ ꯃꯦꯖꯤꯛ ꯈꯔ ꯐꯖꯕ ꯚꯤꯗꯤꯑꯣꯗꯣ ꯅꯝꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯈꯔꯗꯤ ꯎꯔꯦꯀꯣ ꯍꯣꯏ ꯃꯦꯖꯤꯛꯁꯦ ꯀꯃꯥꯏꯅ ꯐꯥꯎꯋꯦ ꯎꯕꯗ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯑꯩ ꯃꯦꯖꯤꯛꯁꯦ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯌꯦꯡꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣꯗꯒꯗꯤ ꯃꯌꯥꯝ ꯌꯦꯡꯕꯀꯣ ꯍꯥꯏꯗꯤ ꯗꯌꯥꯒꯤꯁꯨ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯩ ꯅꯪꯒꯤꯁꯨ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒ ꯃꯦꯖꯤꯛ ꯇꯧꯕꯁꯦ ꯃꯦꯖꯤꯛꯁꯦ ꯇꯁꯦꯡꯅ ꯁꯨꯡꯊꯥ ꯊꯥꯖꯗꯦꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯃꯦꯖꯤꯛꯁꯦ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦꯕ ꯍꯣꯏ ꯍꯥꯏꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯃꯦꯖꯤꯛ ꯍꯥꯏꯔꯒ ꯀꯩꯁꯨ ꯂꯥꯏꯒꯤ ꯇꯤꯡꯒꯤ ꯀꯩꯝ ꯅꯠꯇꯦ ꯇ꯭ꯔꯤꯛ ꯉꯥꯛꯇꯅꯦꯕꯀꯣ ꯍꯣꯏ ꯇ꯭ꯔꯤꯛꯇꯣ ꯈꯪꯗꯕꯒꯤꯁꯨ ꯉꯛꯄ ꯈꯔ ꯑꯃꯅ ꯉꯛꯄꯤꯕ ꯑꯗꯒꯤ ꯁꯤ ꯃꯤꯒꯤ ꯃꯥꯏꯟꯁꯦꯠꯀꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯀꯣ ꯃꯦꯖꯤꯛꯇꯤ ꯇꯧꯒꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯚꯤꯌꯔ ꯃꯌꯥꯝꯅ ꯍꯥꯏꯗꯣꯏꯁꯦ ꯃꯦꯖꯤꯛꯁꯦ ꯍꯧꯖꯤꯛ ꯗꯥꯖꯨꯅꯤꯁꯨ ꯊꯥꯖꯗꯦ ꯏꯁꯥꯅ ꯊꯥꯖꯗꯦ ꯍꯥꯏꯖꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯚꯤꯌꯔꯁꯤꯡ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯃꯦꯖꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯗꯥꯖꯨꯅꯤꯅ ꯉꯛꯄ ꯉꯛꯇꯕ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯥꯟꯕ ꯆꯨꯝꯃꯦ ꯃꯦꯖꯤꯛꯇꯤ ꯇꯧꯗꯣꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯇꯧꯕꯗ ꯃꯦꯖꯤꯛꯁꯦ ꯁꯣꯏꯔꯛꯇ꯭ꯔꯤꯕꯀꯣ ꯍꯣꯏ ꯑꯗꯣ ꯃꯦꯖꯤꯛꯁꯦ ꯍꯣꯏ ꯂꯥꯟꯕꯗꯨꯗꯤ ꯇꯣꯛꯑꯁꯦ ꯑꯩ ꯊꯥꯖꯕꯅꯦꯕ ꯃꯦꯖꯤꯛ ꯇꯧꯗꯣꯏ ꯂꯥꯛꯏꯁꯦ ꯆꯨꯝꯃꯅꯦꯕ ꯃꯦꯖꯤꯛꯁꯦ ꯑꯩ ꯋꯥꯈꯜꯗ ꯆꯨꯝꯅꯤ ꯈꯜꯂ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯣꯏꯊꯣꯛꯇꯕ ꯃꯌꯥꯝ ꯇꯧꯔꯛꯑꯅꯤ ꯍꯧꯖꯤꯛꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯗꯥꯖꯣꯅꯤ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯟꯅꯩꯔꯥ ꯁꯤꯟꯅꯗ꯭ꯔꯤꯔꯥꯀꯣ ꯑꯗꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯍꯧꯗ꯭ꯔꯤꯀꯥꯟꯗꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯦꯖꯤꯛꯁꯦ ꯄ꯭ꯂꯥꯟ ꯇꯧꯏ ꯇꯧꯗꯦꯗꯣ ꯄ꯭ꯂꯥꯟ ꯀꯩꯃꯨꯛ ꯇꯧꯗꯤꯌꯦ ꯑꯗꯨ ꯑꯩꯁꯨ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯁꯦꯡꯉ ꯂꯩꯔꯝꯕꯅꯦꯕꯀꯣ ꯗꯥꯖꯣꯅꯤꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯂꯩꯕꯤꯔꯝꯃꯦ ꯑꯦꯀ꯭ꯋꯥꯔꯤꯌꯝꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯀꯩꯃꯨꯛ ꯇꯧꯕ ꯍꯥꯏꯗꯤ ꯅꯠꯇꯦ ꯊꯥꯖꯔꯣꯏꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯄ꯭ꯂꯥꯟ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯁꯤ ꯄ꯭ꯂꯥꯟ ꯊꯕꯛꯁꯦ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯑꯩꯅ ꯇꯧꯍꯜꯂꯣꯏ ꯑꯩꯅ ꯃꯐꯝ ꯀꯌꯥ ꯀꯌꯥ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯤꯗꯨꯅ ꯑꯃ ꯊꯥꯖꯔꯣꯏ ꯃꯥꯏ ꯄ꯭ꯂꯥꯟ ꯍꯣꯏ ꯇꯧꯔ ꯇꯧꯔꯤꯅꯤ ꯂꯣꯏ ꯍꯥꯏꯅꯔꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯁꯤꯗꯤ ꯑꯁꯦꯡ ꯑꯁꯦꯡꯕꯅꯦ ꯆꯨꯝꯕ ꯆꯨꯝꯃꯦ ꯂꯥꯜꯂ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯜꯂꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯦꯖꯤꯛ ꯍꯥꯏꯗꯤ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯍꯣꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯦꯖꯤꯛ ꯑꯃꯅꯤ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯗꯣꯏꯁꯤꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯇꯧꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯦꯕꯗꯅꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯨ ꯆꯠꯅꯕ ꯑꯦ ꯇꯤ ꯑꯦꯝꯗ ꯍꯥꯞꯅꯩꯀꯣ ꯑꯗꯨꯗꯨꯅ ꯗꯥꯖꯨꯅꯤꯒꯤꯁꯨ ꯑꯦ ꯇꯤ ꯑꯦꯝ ꯄꯤꯟ ꯀꯣꯗ ꯂꯩꯀꯣ ꯂꯩ ꯑꯗꯣ ꯑꯩꯅ ꯈꯪꯒꯗ꯭ꯔꯥ ꯈꯪꯉꯣꯏ ꯑꯗꯣ ꯈꯪꯉꯗꯤ ꯐꯥꯎꯅꯤ ꯈꯪꯉꯗꯤ ꯑꯃꯨꯛ ꯁꯤꯗꯣꯛ ꯇꯥꯕꯅꯤ ꯑꯗꯣ ꯈꯪꯕ ꯉꯝꯒꯗ꯭ꯔꯕ ꯑꯩꯅ ꯉꯝꯃꯣꯏ ꯑꯗꯣ ꯆꯥꯟꯁ ꯂꯩꯇꯦ ꯆꯥꯟꯁ ꯂꯩꯇꯦ ꯗꯥꯖꯨꯅꯤꯒꯤ ꯂꯦꯐ ꯍꯦꯟꯗꯣ ꯍꯥꯟꯅ ꯊꯥꯡꯒꯠꯄꯤꯔꯣꯅꯦ ꯍꯥꯟꯅꯀꯣ ꯁꯤ ꯄꯤꯕꯤꯔꯣꯕꯀꯣ ꯃꯁꯥꯒ ꯊꯤ ꯐꯩ ꯑꯗꯣ ꯋꯥꯈꯟꯗꯀꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣꯕ ꯃꯤꯠ ꯎꯏꯁꯜꯂꯒ ꯑꯩꯉꯣꯟꯗ ꯇꯛ ꯊꯥꯔꯛꯑꯣꯕ ꯑꯩꯒꯤ ꯄꯤꯟꯁꯦ ꯃꯤꯠ ꯎꯏꯁꯜꯂꯒꯅ ꯑꯩꯉꯣꯟꯗ ꯋꯥꯈꯟꯗ ꯇꯛ ꯍꯥꯏꯔꯛꯑꯣꯕ ꯋꯥꯈꯟꯗꯅꯤꯀꯣ ꯋꯥꯈꯟꯗ ꯍꯥꯏꯔꯛꯑꯣ ꯂꯣꯏꯔꯀꯥꯟ ꯄꯥꯡꯊꯣꯛꯄꯤꯔꯣꯀꯣ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯑꯩꯅ ꯈꯪꯒꯅꯤ ꯈꯟꯕ ꯑꯩꯅ ꯇꯥꯔꯤꯅꯦꯕꯀꯣ ꯇꯥꯔꯝꯅꯤ ꯈꯟꯕ ꯇꯥꯔꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯇꯥꯔꯝꯃꯣꯏ ꯇꯥꯔꯝꯃꯣꯏꯕꯀꯣ ꯑꯩꯁ ꯌꯥꯝ ꯇꯛ ꯐꯥꯔꯦꯕꯀꯣ ꯑꯍꯥꯟꯕꯁꯤꯡꯗꯣ ꯐꯣꯀꯁ ꯇꯧꯕꯤꯌꯨꯅꯦ ꯑꯍꯥꯟꯕ ꯑꯦꯇꯦꯝ ꯄꯤꯟ ꯀꯣꯗꯀꯤ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯆꯦꯗ ꯏꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯣ ꯐꯣꯔꯁ ꯇꯧꯅꯤ ꯈꯣꯠꯄ ꯈꯟꯕ ꯌꯥꯏꯕꯀꯣ ꯆꯦꯗ ꯏꯔ ꯊꯝꯈ꯭ꯔꯦꯗ ꯗꯥꯖꯨꯅꯤ ꯅꯨꯡ ꯍꯥꯏꯔꯛꯄ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯏꯀꯣ ꯌꯥꯏ ꯆꯦꯗꯒꯤ ꯑꯩ ꯁꯤꯗ ꯃꯥꯔꯀꯔ ꯂꯧꯒꯦ ꯁꯤꯗ ꯈꯪꯉꯗꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅꯤꯍꯦ ꯑꯩ ꯁꯤꯗ ꯆꯦ ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯗ ꯀꯩꯀꯩ ꯁ꯭ꯇꯤꯛ ꯅꯣꯠ ꯄꯦꯗꯇꯣ ꯁꯤꯗ ꯑꯍꯥꯟꯕ ꯂꯩꯇꯗꯣ ꯑꯍꯥꯟꯕ ꯗꯤꯖꯤꯠꯇꯣꯀꯣ ꯈꯟꯕꯤꯌꯨꯀꯣ ꯀꯩ ꯑꯣꯏꯗꯣꯏ ꯑꯃꯗꯤ ꯏꯔꯦꯕꯀꯣ ꯑꯅꯤꯁꯨꯕ ꯂꯦꯇꯔꯗꯣ ꯑꯃ ꯈꯟꯕꯤꯌꯨ ꯈꯜꯂꯦꯀꯣ ꯀꯩ ꯑꯍꯨꯝꯁꯨꯕꯗꯣ ꯑꯃ ꯈꯟꯕꯤꯌꯨꯅꯦ ꯈꯜꯂꯦꯀꯣ ꯂꯥꯁꯇꯣ ꯑꯃ ꯈꯟꯕꯤꯌꯨꯅꯦ ꯀꯦꯃꯦꯔꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯎꯠꯂꯟꯒꯦꯀꯣ ꯁꯤ ꯑꯩꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏ ꯁꯤ ꯊꯝꯈ꯭ꯔꯒꯦꯕꯀꯣ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏꯗꯅꯀꯣ ꯁꯨꯝ ꯊꯝꯒꯦꯕꯀꯣ ꯁꯥꯅꯀꯣ ꯁꯤ ꯎꯗꯦꯀꯣ ꯁꯦ ꯈꯨꯝꯈ꯭ꯔꯦꯀꯣ ꯁꯦ ꯍꯣꯔꯦꯟ ꯍꯥꯡꯇꯣꯛ ꯌꯦꯡꯕꯤꯗꯣꯏꯅꯤꯀꯣ ꯈꯨꯠ ꯑꯅꯤ ꯁꯨꯃꯥꯏꯅ ꯄꯤꯁꯜꯂ ꯊꯝꯕꯤꯔꯣꯅꯦ ꯍꯧꯖꯤꯛ ꯗꯥꯖꯨꯅꯤꯒꯤ ꯑꯦꯇꯦꯝ ꯄꯤꯟ ꯀꯣꯗ ꯍꯥꯏꯕꯤꯔꯛꯑꯣ 0615 0615 ꯀꯣ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯦꯖꯤꯛꯁꯦ ꯆꯨꯝꯕꯩ ꯂꯥꯟꯕꯩ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯣꯅꯦ ꯈꯤꯇꯪ ꯂꯥꯟꯗꯤ ꯂꯥꯜꯂꯤꯀꯣ ꯂꯥꯟꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤꯀꯣ 0651 ꯍꯥꯏꯕ ꯏꯁꯦ ꯑꯩꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯗꯣ ꯇꯥꯕ ꯈꯤꯇꯪ ꯑꯣꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨꯏꯁꯨ ꯃꯔꯤ ꯆꯨꯝꯃꯒ 0615 ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ 0651 ꯑꯁ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯁꯤꯁꯦꯀꯣ ꯑꯩꯅ ꯀꯩꯁꯨ ꯑꯩꯗꯤ ꯂꯥꯜꯂꯦꯅ ꯐꯥꯎꯖꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯕꯨꯗꯤ ꯑꯣꯟꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯝꯕꯔꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯇꯤ ꯂꯥꯛꯑꯦꯕ 0615 ꯍꯥꯏꯕꯅꯦꯕ ꯑꯗꯨꯁꯨ ꯑꯩꯅ ꯁꯤꯅ 0651 ꯅꯝꯕꯔ ꯃꯔꯤꯃꯛꯇꯤ ꯆꯨꯝꯃꯤꯅꯦꯕ ꯆꯨꯝꯃꯦ ꯑꯗꯣ ꯑꯣꯟꯊꯣꯛꯅꯕ ꯑꯗꯨ ꯈꯛ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯦ ꯇꯤ ꯑꯦꯝ ꯄꯤꯟꯁꯦ ꯍꯣꯔꯦꯟ ꯁꯤꯗꯣꯛꯑꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯗꯥꯖꯨꯅꯤ ꯍꯦꯛ ꯂꯥꯛꯄꯒ ꯗꯥꯖꯨꯅꯤꯒꯤ ꯔꯥꯏꯠꯀꯤ ꯕꯦꯛ ꯄꯣꯀꯦꯠꯇꯀꯣ ꯀꯩꯅꯣꯝꯃ ꯍꯥꯞꯈꯤꯀꯣ ꯀꯪꯍꯧꯗꯦꯀꯣ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯅꯪ ꯉꯁꯥꯏ ꯍꯥꯞꯀꯦ ꯑꯩ ꯎꯍꯧꯗꯦ ꯑꯗꯣ ꯁꯥꯏꯖ ꯇꯧꯕꯗ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯔꯠꯀꯨꯝꯕꯗꯤ ꯃꯥꯜꯂꯦ ꯀꯥꯔꯠꯀꯨꯝꯕ ꯃꯥꯜꯂꯦꯕꯀꯣ ꯀꯥꯔꯠꯀꯤ ꯁꯥꯏꯖꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯗꯥꯖꯨꯅꯤꯒꯤ ꯋꯥꯈꯜꯗ ꯑꯦꯅꯤ ꯐꯤꯂꯝ ꯑꯃꯗꯤ ꯂꯩꯀꯣ ꯐꯤꯂꯝ ꯑꯃ ꯃꯃꯤꯡ ꯂꯩꯀꯣ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯅ ꯈꯪꯕ꯭ꯔꯕ
ꯑꯩꯒꯤ ꯐꯤꯂꯝ ꯑꯩꯅ ꯈꯟꯕꯁꯦ ꯀꯅꯥ ꯈꯪꯉꯣꯏ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯍꯦꯔꯣꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨꯅꯦ ꯍꯦꯔꯣꯗꯣ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯇꯣꯝ ꯀ꯭ꯔꯨꯁ ꯑꯗꯨ ꯐꯤꯂꯝ ꯃꯃꯤꯡꯗꯤ ꯀꯩ ꯑꯣꯏꯗꯣꯏ ꯃꯥꯒꯨꯝꯕ ꯃꯤꯁꯟ ꯏꯝꯄꯣꯁꯤꯕꯜ ꯑꯗꯨꯒꯤ ꯀꯥꯔꯠꯇꯣ ꯂꯧꯊꯣꯛꯄꯤꯔꯛꯑꯣꯅꯦ ꯑꯗꯨꯁꯨ ꯑꯣꯏꯔꯝꯗꯣꯏꯔꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯇꯣꯝ ꯀ꯭ꯔꯨꯁ ꯂꯩ ꯇꯣꯝ ꯀ꯭ꯔꯨꯁ ꯃꯤꯁꯟ ꯏꯝꯄꯣꯁꯤꯕꯜ ꯀꯩ ꯊꯣꯏꯗ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯅꯪꯒꯤꯗꯤ ꯇꯣꯝ ꯀ꯭ꯔꯨꯁꯅ ꯁꯤꯗ ꯑꯩꯅ ꯍꯧꯕꯗ ꯄꯤꯕꯅꯦꯕꯀꯣ ꯄ꯭ꯔꯤꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦ ꯃꯤꯁꯟ ꯏꯝꯄꯣꯁꯤꯕꯜ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯎꯍꯟꯗꯕꯤꯗ ꯑꯩꯒꯤ ꯕꯦꯛ ꯄꯣꯀꯦꯠꯇ ꯍꯥꯞꯈꯤꯕ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗꯣꯀꯣ ꯃꯥꯗꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯎꯍꯜꯂꯗꯤ ꯑꯃꯨꯛ ꯁꯤ ꯇꯣꯝ ꯀ꯭ꯔꯨꯁ ꯎꯔꯗꯤ ꯍꯣꯏ ꯉꯛꯑꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯥꯞꯆꯜꯂꯒ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯐꯥꯎꯋꯦ ꯍꯪꯉꯒ ꯀꯥꯔꯠ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯖꯣꯅꯤꯅ ꯍꯥꯏꯕꯤꯈꯤꯕ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯁꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯁꯤ ꯗꯥꯖꯣꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯕꯦꯛ ꯄꯣꯀꯦꯠꯇ ꯍꯥꯞꯀꯦ ꯍꯥꯏꯔꯒ ꯍꯥꯞꯈꯤꯕꯅꯦꯕ ꯑꯩ ꯀꯩꯅꯣ ꯎꯍꯟꯗꯦꯕꯀꯣ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯄ ꯃꯥꯅ ꯇꯜꯂꯦꯅꯦ ꯃꯦꯖꯤꯛꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯀꯣ ꯀꯥꯔꯠꯀꯤ ꯃꯑꯣꯡꯗ ꯍꯥꯞꯆꯟꯁꯤꯀꯣ ꯁꯤ ꯀꯥꯔꯠ ꯂꯩꯔꯁꯤꯗ ꯀꯥꯔꯠꯇꯤ ꯈꯔꯗꯤ ꯃꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯗꯥꯖꯣꯅꯤ ꯄ꯭ꯂꯦꯟꯒ ꯁꯥꯟꯅꯕ ꯍꯩꯀꯣ ꯑꯗꯣ ꯇꯧꯁꯟꯕꯤꯌꯣꯅꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯀꯣꯛ ꯉꯥꯎꯍꯟꯖꯦꯕ ꯑꯩꯅ ꯑꯃꯨꯛ ꯁꯤꯁꯨ ꯄꯥꯏꯈꯠꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯝ ꯔꯦꯟꯗꯝꯂꯤ ꯄꯣꯇꯣ ꯇꯧꯁꯟꯕꯤꯌꯣ ꯑꯩꯁꯨ ꯇꯧꯗꯣꯏꯅꯤ ꯑꯣꯀꯦ ꯈꯔꯗꯤ ꯃꯜꯂꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯑꯩ ꯆꯞ ꯃꯥꯟꯅ ꯇꯧꯕꯤꯌꯣꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯀꯥꯔꯠꯁꯦꯀꯣ ꯑꯃ ꯂꯧꯊꯣꯛ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯣꯕ ꯁꯤꯗꯒꯤ ꯑꯩꯅ ꯑꯦꯅꯤ ꯔꯦꯟꯗꯝ ꯑꯣꯏꯔꯣ ꯃꯨꯟꯅ ꯈꯜꯂꯒ ꯑꯃ ꯂꯧꯊꯣꯛ ꯊꯝꯕꯤꯌꯣ ꯁꯤꯗ ꯊꯝꯃꯦ ꯁꯤꯁꯦ ꯁꯤꯡꯈꯤꯒꯦꯔꯥ ꯌꯥꯗ꯭ꯔꯥ ꯁꯤꯟꯁꯤꯔꯥ ꯃꯌꯥꯝ ꯁꯤꯡꯈꯤꯒꯦꯁꯦ ꯁꯤꯟꯁꯦ ꯑꯝꯇꯪ ꯁꯤꯟꯒꯦ ꯁꯤ ꯁꯤꯜꯂꯒꯦ ꯍꯥꯞꯆꯤꯜꯂꯒꯦ ꯌꯥꯗ꯭ꯔꯥ ꯍꯥꯞꯆꯟꯕꯤꯔꯣꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯁꯨ ꯀꯥꯔꯠ ꯑꯃ ꯑꯩꯅ ꯌꯦꯡ ꯈꯜꯂꯛꯀꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯑꯝꯇ ꯌꯦꯡꯗ꯭ꯔꯤꯗꯅꯀꯣ ꯏꯕꯥꯅꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯊꯝꯒꯦꯕꯀꯣ ꯑꯅꯤꯁꯤ ꯃꯥꯟꯅꯗꯣꯏꯔꯣ ꯎꯔꯝꯒꯗ꯭ꯔꯥ ꯁꯦ ꯄꯛꯇꯥꯗ꯭ꯔꯣ ꯁꯤ ꯃꯥꯟꯅꯔꯁꯦ ꯎꯔꯝꯒꯗ꯭ꯔꯥ ꯎꯖꯥꯔꯗꯣ ꯀꯦꯃꯦꯔꯥꯗ ꯎꯅꯤ ꯎꯅꯤꯀꯣ ꯁꯤꯗ ꯈꯔ ꯆꯠꯊꯔ ꯊꯝꯒꯦꯕꯀꯣ ꯗꯥꯖꯣꯟꯁꯦ 1ꯗꯩꯅ 10 ꯐꯥꯎꯕ ꯅꯝꯕꯔ ꯑꯃ ꯈꯜꯂꯛꯀꯦ ꯈꯟꯅꯦ 10 ꯃꯅꯨꯡꯗ ꯍꯥꯏꯕ 1ꯗꯩ 10 ꯃꯅꯨꯡꯗ 1ꯗꯩꯅ 10 ꯃꯅꯨꯡꯗ ꯍꯥꯏꯔꯛꯇꯣꯏꯔꯕ ꯍꯥꯏꯔꯣ 6 ꯀꯣ 6ꯇꯅꯦ ꯑꯃ ꯂꯧꯊꯣꯛ ꯍꯥꯏꯕ ꯑꯃ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯕ ꯀꯌꯥꯃꯨꯛ ꯈꯟꯅꯦ ꯍꯥꯞꯆꯟꯕꯒꯗꯤ ꯀꯌꯥ ꯇꯥꯔꯦ 7 ꯀꯣ ꯁꯤ 7 ꯑꯣꯏꯔꯗꯤ ꯉꯛꯀꯗ꯭ꯔꯥ ꯇꯥꯒꯗ꯭ꯔꯥ 7 ꯑꯣꯏꯔꯝꯗꯣꯏꯔꯕ 7 ꯑꯣꯏꯔꯝꯗꯣꯏꯔꯥ ꯁꯤ ꯇꯧꯈꯤꯁꯦꯕꯀꯣ ꯑꯩ ꯁꯥꯟꯅꯩ ꯑꯩꯗꯤ ꯑꯃ ꯄ꯭ꯔꯤꯗꯤꯛ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯤꯗꯅꯀꯣ ꯑꯁ ꯐꯛ ꯇꯥꯏ ꯁꯤꯁꯨ ꯑꯃꯨꯛ ꯃꯥꯟꯅꯗꯣꯏꯔꯕ 7 ꯑꯣꯐ ꯁ꯭ꯄꯦꯗꯁꯅꯤꯀꯣ ꯁꯤꯁꯤ ꯀꯅꯥꯝꯇ ꯌꯦꯡꯗ꯭ꯔꯤꯀꯣ ꯁꯤꯁꯦ ꯔꯦꯟꯗꯝꯅꯤꯀꯣ ꯍꯥꯡꯗꯣꯛꯄꯤꯔꯛꯑꯣꯅꯦ 7 ꯑꯣꯐ ꯁ꯭ꯄꯦꯗꯁ ꯀꯩ ꯇꯧꯔꯤꯁꯤꯕꯣ ꯃꯦꯖꯤꯛ ꯃꯥꯜꯂꯛꯇ꯭ꯔꯦ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯃꯥꯜꯂꯦ ꯄꯨꯔꯥ ꯔꯦꯟꯗꯝꯅꯤꯀꯣ ꯁꯦ 7 ꯑꯣꯐ ꯁ꯭ꯄꯦꯗꯁ ꯑꯩ ꯀꯩꯁꯨ ꯈꯪꯕꯩ ꯆꯥꯟꯁ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯒ ꯈꯟꯖꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯆꯦꯟꯖ ꯇꯧꯔꯤꯅꯦ ꯆꯦꯟꯖ ꯇꯧꯔꯤꯅꯦꯕ ꯆꯦꯟꯖ ꯇꯧꯔꯤꯅꯦꯕ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯌꯥꯏ ꯃꯥꯁꯨ ꯍꯧꯖꯤꯛ ꯑꯗꯣ ꯁꯤ ꯀꯥꯔꯠ ꯂꯩꯗꯅꯀꯣ ꯁꯦ ꯑꯗꯨ ꯁꯤ ꯇꯣꯠꯁꯟꯕꯤꯌꯨꯅꯦ ꯇꯣꯠꯂꯒꯦꯅ ꯇꯥꯛꯄꯗꯤ ꯁꯦꯠꯇꯞ ꯅꯠꯇꯦ ꯇꯥꯛꯄꯅꯤꯗ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯁꯤꯗ ꯑꯃ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯟꯕꯤꯌꯨꯅꯦ ꯑꯣꯟꯗꯣꯏꯔꯥ ꯈꯔ ꯀꯦꯃꯦꯔꯥꯁꯨ ꯎꯠꯇꯣꯏꯅꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯨ ꯎꯠꯄꯤꯔꯣꯅꯦ ꯅꯉꯣꯟꯗ ꯎꯟ ꯌꯥꯗꯕ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯁꯣꯟ ꯊꯣꯛꯀꯦ ꯑꯩ ꯌꯦꯡꯉꯦꯀꯣ ꯌꯥꯏ ꯐꯖꯅ ꯌꯦꯡꯉꯣ ꯀꯦꯃꯦꯔꯥ ꯎꯠꯂꯣ ꯁꯦ ꯃꯌꯥꯝ ꯅꯣꯟꯗꯔ ꯄꯤꯕꯤꯔꯣꯅꯦ ꯅꯣꯟꯗꯔꯁꯤꯗ ꯑꯩ ꯈꯪꯒꯗ꯭ꯔꯥ ꯁꯦ ꯈꯪꯉꯣꯏ ꯈꯪꯉꯣꯏꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯗꯥꯖꯣꯟꯒꯤ ꯈꯨꯠ ꯇꯤꯡꯊꯣꯛꯄꯤꯌꯨꯅꯦ ꯀꯣ ꯔꯥꯏꯠ ꯍꯦꯟꯗꯦड ꯑꯣꯏꯕ꯭ꯔꯥ ꯂꯦꯐ ꯍꯦꯟꯗꯦड ꯑꯣꯏꯕ꯭ꯔꯥ ꯑꯩ ꯂꯦꯐ ꯍꯦꯟꯗꯦड ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯄꯤꯔꯣꯅꯦ ꯐꯖꯅ ꯁꯤ ꯊꯝꯒꯦꯕꯀꯣ ꯁꯦ ꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯦ ꯀꯣ ꯇꯥꯒ꯭ꯔꯦ ꯃꯈꯥ ꯇꯥꯒ꯭ꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯅ ꯃꯥꯅꯦ ꯀꯨꯏꯅ ꯆꯣꯡꯊꯣꯔꯛꯑꯦ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯅꯣ ꯌꯥꯎꯗꯤꯌꯦ ꯀꯩꯝ ꯌꯥꯎꯗꯦꯀꯣ ꯁꯦ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯀꯥꯔꯠꯅꯦ ꯇꯣꯜꯍꯜꯂꯦꯕ ꯂꯪ ꯑꯝꯇ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁ꯭ꯋꯥꯏ ꯀꯩꯝ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯃꯥ ꯄꯣꯁ ꯇꯥꯏ ꯇꯧꯔꯦ ꯗꯥꯖꯣꯟꯁꯦ ꯑꯩ ꯉꯁꯥꯏ ꯀꯥꯔꯠ ꯍꯪꯈ꯭ꯔꯦꯕꯀꯣ ꯀꯥꯔꯠꯁꯦ ꯕ꯭ꯂꯦꯛꯀ ꯔꯦꯗꯀꯁꯦ ꯐꯦꯚꯣꯔꯥꯏꯠ ꯀꯔꯝꯕꯅ ꯍꯥꯏꯕ ꯕ꯭ꯂꯦꯛ ꯄꯥꯝꯃꯦꯅ ꯍꯥꯏꯌꯦꯕꯀꯣ ꯕ꯭ꯂꯦꯛ ꯐꯦꯚꯣꯔꯥꯏꯠ ꯑꯗꯣ ꯐꯦꯚꯣꯔꯥꯏꯠ ꯀꯩꯀꯥ ꯂꯣꯏ ꯇꯧꯊꯣꯛꯈ꯭ꯔꯕꯀꯣ ꯔꯦꯟꯗꯝ ꯑꯣꯏꯍꯟꯁꯦꯕꯀꯣ ꯁꯤ ꯀꯥꯔꯠꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯍꯟꯕ ꯄꯨꯔꯛꯄꯅꯦ ꯍꯌꯦꯡ ꯌꯦꯡꯍꯟꯕꯗꯣ ꯑꯗꯣ ꯗꯥꯖꯣꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯟꯗꯅ ꯃꯆꯨ ꯑꯃ ꯈꯟꯕꯤꯌꯨꯅꯦ ꯑꯦꯅꯤ ꯃꯆꯨ ꯑꯃ ꯃꯆꯨ ꯑꯃ ꯀꯩ ꯃꯆꯨꯅ ꯍꯥꯏꯕꯤꯔꯛꯑꯣ ꯒ꯭ꯔꯤꯟ ꯒ꯭ꯔꯤꯟꯁꯤꯅ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯦꯛ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏꯕ ꯈꯨꯗꯝ ꯇꯤꯡꯊꯣꯛꯄꯤꯌꯨꯅꯦ ꯂꯦꯐ ꯍꯦꯟꯗꯦꯗꯀꯤꯀꯣ ꯁꯤꯗ ꯑꯃ ꯁꯣꯛꯄꯤꯌꯨꯅꯦ
ꯁꯤ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯈꯨꯠ ꯊꯝꯕꯤꯌꯨꯅꯦ ꯑꯩꯁꯨ ꯌꯦꯡꯒꯗꯕ ꯌꯦꯡꯕ ꯌꯥꯗ꯭ꯔꯤꯕꯀꯣ ꯁꯤ ꯊꯝꯃꯒꯦ ꯍꯥꯏꯗꯤ ꯀ꯭ꯂꯤꯟ ꯑꯣꯏꯍꯟꯁꯦꯕ ꯁꯤ ꯀꯩꯝꯇ ꯑꯩꯈꯣꯏ ꯑꯝꯇ ꯎꯗ꯭ꯔꯤꯀꯣ ꯁꯤ ꯂꯩꯀꯣ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯦꯕ ꯌꯦꯡꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯁꯤ ꯂꯣꯏ ꯊꯝꯒꯦꯕꯀꯣ ꯁꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯁꯤ ꯂꯧꯊꯣꯛꯀꯦꯀꯣ ꯀꯣꯕꯔꯁꯦ ꯁꯤꯗ ꯀꯥꯔꯠ ꯑꯃ ꯌꯥꯎꯋꯦꯀꯣ ꯇꯦꯟ ꯑꯣꯐ ꯍꯥꯔꯠꯅꯦꯀꯣ ꯁꯦ ꯕꯦꯛ ꯍꯥꯏꯁꯤ ꯇꯣꯉꯥꯟꯕ ꯀꯥꯔꯠ ꯑꯃꯅꯦꯕ ꯁꯤꯗ ꯑꯩ ꯍꯥꯞꯄꯩꯁꯦ ꯇꯦꯟ ꯑꯣꯐ ꯍꯥꯔꯠꯅꯦꯀꯣ ꯁꯦ ꯄꯥꯏꯔ ꯂꯩꯒꯦꯕꯀꯣ ꯁꯤ ꯀꯥꯔꯠꯁꯦ ꯊꯥꯡꯒꯠꯂꯣ ꯅꯪ ꯍꯥꯟꯅ ꯍꯥꯞꯄ ꯑꯩꯅ ꯍꯥꯟꯅ ꯍꯥꯞꯄ ꯄꯨ ꯂꯥꯛꯑꯕꯅꯦꯕ ꯆꯞ ꯃꯥꯟꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯗꯣ ꯈꯜꯂꯒ ꯄꯨꯕ ꯂꯥꯛꯑꯕꯅꯦꯕ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯨꯡꯗ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯏꯅ ꯈꯪꯒꯠꯂꯛꯑꯦꯗ ꯑꯃꯗ ꯈꯟꯕꯅꯤꯗꯅ ꯃꯦꯖꯤꯛꯁꯦ ꯁꯨꯝ ꯊꯥꯖꯔꯛꯀꯗꯣꯔꯦ ꯃꯦꯖꯤꯛꯁꯦ ꯊꯥꯖꯕꯤꯌꯨ ꯍꯥꯏꯗꯤꯀꯣ ꯃꯥꯒꯤꯁꯨ ꯈꯔ ꯂꯩꯖꯩꯅꯦꯕ ꯂꯩꯖꯩꯅ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯛꯇꯤ ꯇ꯭ꯔꯤꯛꯅꯦꯕꯀꯣ ꯇ꯭ꯔꯤꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯁꯤꯖꯤꯟꯅꯔ ꯇꯧꯋꯤꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗ ꯂꯩꯗꯤ ꯂꯩꯕ ꯃꯦꯖꯤꯛꯁꯦ ꯂꯩꯗꯤ ꯇ꯭ꯔꯤꯛ ꯑꯁꯦꯡꯕ ꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤ ꯁꯤ ꯇ꯭ꯔꯤꯛꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯃꯤ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯄꯥꯏꯒꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯗꯅꯀꯣ ꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯇꯝꯕ ꯈꯣꯠꯂ ꯍꯣꯠꯅꯔꯛꯏꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯗ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯅ